महात्मा गांधी की मपोक खुमोन निमित्त लाखों इरोइनना मणिपुर के गवर्नर अजय कुमार भल्ला ने लुचिंगना लू नान थंबा निमित्त की थौरम स्टेट की थाक पांथोखे सुप्रीम कोर्ट न ग्राम पंचायत की मिखल था तरुक की मनुंग पांथोक नबा खंगल लक्की बादू बीजेपी न चन्नरिबा नत्रगा चन्नद्रबा हैबिसी हौजिक फावबा खंगल हाइना सीएलपी लीडर ओइबो बिना लमदम असिदा मियामना थेंगरिबा अवाबसिंग असि वारबसु वाना खंगमिनसि पाइखलकलिबा थौसिल कयासिंग असि तुंगी मिरोलगी दमक्तनि हाइना बीजेपी मणिपुर की प्रेसिडेंट अधिकारी में सादाना फोंदोखे चांदेल डिस्ट्रिक्ट के लोंगजा विलेज ता ngarang numitang athengbada changluba manipur police की convoy ama miyam gi mo amana lekhai thingai ba tawdina amang ata thohankhre amadi manipur gi tongan tongan ba mafam singda ngarang chathakiba thiba humugi thabakta lotuna thamlamba khutsu kulai kaya security force singa phagatnamkhre खरुमजरी आईएसकॉम न्यूज में ताबीर पुमनमकपु अहान मक्तदा सूरज खोंगबान ताबम ताराम नोक्चरी हौजिक मपुंग ओइबा पाउ महात्मा गांधी की मपोक कुमोन निमित 2 अक्टोबर न लाकपग इरोइनना नेशनल क्लीनलीनेस डे की थौरम गवर्नर अजय कुमार भल्ला यावना ngasi इम्फाल की गांधी मेमोरियल हॉल दा पांगथोखरे थौरम असिदा सरुग याखिबा सिंगबु गवर्नर न लुचिंगदुना जीएम हॉल दा लेबा महात्मा गांधी की मितमदा लेसु कतुनै काय खमना बोधखी थौरम असिदा मणिपुर लेजिस्लेटिव असेंबली के स्पीकर टी.एच. सत्यव्रता हानगी चीफ मिनिस्टर नोंगथोंबा बिरेन एमएलए सिंह चीफ सेक्रेटरी डीजीपी अमदी सिविल अमदी पुलिस के मकोक थोंबा ऑफिशियल कयासु सरुक याखी थौरम गा मरी लेना गवर्नर अजय कुमार भल्ला न फोंदोखिबदा महात्मा गांधी ना चंगसिल लंबा सत्याग्रह अहिंसा अमदी इसाना इसादा थाजब थंबगी वखलोन सिंह अदु ngasisu adumak mathau tari महात्मा गांधी की इसाना इसादा थाजब थमदना खुनाय असिगे अमदी इसागी चौखटनबा होटनबदा इसागी ओइबा थौदांग लौगदबनी हाइबा वखलोल अदु ngasiगे मियोइबा खुनाय असिदसु अदुमक पुनिंग थौगतली हाइबा वाफम सिंह थमलदना मणिपुरदा हौजिक हौजिक स्वच्छ भारत मिशन की मखादा पाइखतलिबा चौखट थौरांग सिंह असिबु लेबाक असिना सिंथानरिबनी हाइखी महाकना मखा तारदुना मेक इन इंडिया की मखादा मणिपुरदा पुथोकचबा पोथो कया अमा योखतुना लमदमसिगे नहा कयादा अनोबा सेंदान लंबी कयासु पीरी हाइनसु फोंदोखी लोइनना लमदमसि लुना नामदी तिंजंग काइजंगदना थमनबा होनदुना चौखटपा स्टेट अमा ओहेननबा अपुनबगी ओइबा थौदांग अमा लौमिनरसी हाइना लेबाक मियामदा अपील तौखी अमदी ngasiगी थौरमदुदा गवर्नमेंट डांस कॉलेज की महैरोइ सिंगना उतखिबा रघुपति राघव राजा राम की जगोय अमदी श्री बाल मुकुंद देव म्यूजिकल कॉलेज की महैरोइ सिंगना उतखिबा इसैगी परफॉर्मेंस अदुबु थोइदोक हेंदोकना सिंथाखी Our state government remains deeply committed to preserving Manipur's rich heritage, ensuring that development goes hand in hand with conservation. We are actively implementing initiatives to protect our environment, promote ecotourism, and safeguard our unique biodiversity. At the same time, rural tourism has emerged as a powerful tool to strengthen our economy. On this Gandhi Jayanti, let's renew our pledge to uphold the ideals of truth, non-violence, and service to society that Mahatma Gandhi espoused. Let's strive to be responsible citizens who not only respect our environment but also actively contribute to its betterment. As we move forward with this vision of a cleaner, self-reliant, and united Manipur, let's remember Gandhiji's words: "You must be the change you wish to see in the world." Let's be that change for ourselves and for our future generations. Together we can build a stronger, cleaner, and more prosperous Manipur. A Manipur that truly embodies the spirit of Mahatma Gandhi and truly embodies the history it has.
Nakalamaromda Manipur ki Governor Ajay Kumar Bhalana Luchingduna Mahak Lairiba Manipur ki Raj Bhavanda ngasi ayo Gandhi Jayanti ga mari leinana Swachh Bharat Mission ki manung channa Bhavan asibu taru tanana thamnaba sit sengkhre ngasi Raj Bhavan Manipur ki ex handle da thagalakhiba post amada Mahatma Gandhi na ningjaramba amadi sagatcharamba manglan ama oiriba taru tanana leiba asang aman oina akoi babu thamnaba Manipur gi miyamna amat oina punna hotnaminaba mathau tai haina palakli Supreme Court na Gram Panchayat ki Pradhan amadi Jila Parishad ki members singi mikhal asi tha taru ki manungda pangthoknaba khanghalakhiba wafam adu BJP na chatna ribra amadi chatna drabra haibasi hauzik fawba khangba ngamdri haina CLP ki leader o Ibo bina phungdorakli wafam asing asi BT Road talaiba Congress Bhavan da Manipur Pradesh Congress Committee na sinduna pangthokhiba Father of Nation hairaga Khangnariba Mahatma Gandhi ki Chamaga Yankai Taruk Suba Mapok Kumun Thoramamadi India ki Hanagi Prime Minister Lal Bahadur Shastri ki Chamaga Kunmathoi Suba Mapok Kumun Thoramga Mari Leinana Paumi Singa Unabamada Mahakna Phongdokhibani CLP ki leader Okram Ibo bina makha taraduna Hauzik Malem asida Khutlai gi Lamjel Tanarakpata natana ahum suba lanjau lakadra haibagi mipainaba leiriba sida malem gi phawrba luchingba kayana Mahatma Gandhi ke principle of ideology asinatana malem asi tangdu leitaba purakpa ngamloi haina ribani mahakna khalamba luba nanba amadi achumba chatpagi wakhaloladu aikhoi khudingmakta chenba haibasi yamna tangai phade amadi India hairiba lebak asi city khakta chawkhatlaga khungang sing chawkhatrabadi lebak asi chawkhatle haiba yaroi haina khalamba amadi pamjaramba bapuji gi wakhaloladu gi ona tainabada hauzik BJP na chin khaktada khungang amadi ching chatlu haiduna leiri adubu Manipur da leiriba khungang gi local body sing amadi chingi Autonomic District ki oiba election sing matam chana pangthoktuna makhoibu mapangal kalhannaba thabak paikhataba asini khungang chawkhat hansi hairabadi Rajiv Gandhi na paikhatlamba thabak thoram sing haibadi constitution apiba panchayat amadi local body sing mapangal kankhat hanbata natana nupi singe reservation pi na bahonaramba adu mapung phahanba mathau tai adubu ona tainabada ching chatlu hairaga chingi autonomous district council ki election pangthok taba amadi khungang chatlu hairaga gram panchayat ke pradhan amadi jila parishad ke member gi mikhal pangthok tuna miyam gi apamba mihut hapagi mahutta makhoiga chanagadaba furit khawdagi puthokpa miyoi sing hapchinduna thamli masigumba kaya asina maram oiraga asengba amadi achumba haiba adudi mangba yadabana gram panchayat ki hanagi elected pradhan amadi hanagi elected jira parishad ki members singna makhoigi phangpham thokpa right sing adu PBU haina high court amadi supreme court asu thangatkibani masigi matungda Supreme Court na thataru ke manungda Gram Panchayat amadi Jila Parishad ke members singi election pangthoknaba khanghalakpa lekhrabani adubu BJP na High Court amadi Supreme Court ke wafam asi ngakna chatnaribra amadi chatnadarbra haibadi hauzik fau khangba ngamdri haiki ngasigi thoram aduda MPCC ge president ke Meghachandra CWC ge member Gai Khangam MPCC ge spokesperson sing secretary sing ex MLA sing amadi party asige tongan ba luchingba kaya susaru yakhi singi local body sing autonomous district council gi election tawbidaba kungang chatlo haiba ona tainabadani ko harise aikoina rajinti tawda congress na opposition de le hunbai wana ti ko kungang de chatlo kungang gi panchayat ki election dudi matam chana tawbidaba aduda mayamna khalnjaraga vote hadanaraga aduda khangadaba gram panchayat ki pradhan jila parishad ki member sing do madugi mahutta moigi chana ba frikhaw dagi puthoaga jila parishad member pradhan ngoina hapchaluba adu aseng ba haibisi truth haibisi lotlaga thamba yadamnina hanagi elected pradhan sing jila parishad member sing duna akhoida right phangan biu haina supreme court fo yaw chalurudna
ngasi lamdam asida miyamna thengnoriba awaba khudong chadaba kaya asi warabasu wana khangminasi paikhatlakliba thausilasi tungi mirolgi damak lekhai taba tangdu leitaba manipur ama oihaunabani haina BJP Manipur Pradesh ke President Adhikari Mayum Shardana phongdokhre mamang tha September gi tang 13 tagi hoduna ngasi October gi tang 2 phauba pangthokhiba seva pakhwara gi thoram loisinbaga mari leinana ngasi thambal sanglena pangthokhiba achamba thoram amada wafam asi phongdokladuna makha taraduna hai ngasi miyamna mayok nariba awaba kaya asi matam chupagi nate matam gi matung ina awonba ama adumak soidana lakani Prime Minister Narendra Modi gi asanba midyeng amagi makhada kumza lising ani nifu tarer phawbagi manungda India asi moromdom lepchaba ngamba leibak ama ohenanaba aikhoi punna hotnaminasi lairik laishu lalon etek lau singuba amadi ate atopa hiram kayada Bharat asi malemgi leibak kayadagi mangzil thana chenkhatlakliba leibak amani matam amada yamna lairaba leibak ama oiramba Bharat asi ngasidi malemgi oina khwaidagi chawba mari suba economy oire India gi Prime Minister Narendra Modi leibak asigi Prime Minister oiba khakta natana global leader ama oina sakhangnari maram asina aikhoisu matam khara ware haiduna ninghanaba yade khangba kanba amadi achetpa firep amaga loinana aikhoi pumnamak manglomda khong thangjinminasi haina mahakna haikhi seba pakhwara loisinbagi thoramaduga mari leinana pangthokhiba painting competition da makok mathang ta khraba mahairoi singdasu party asge president A Sharda Devina achamba mana mathum sing yenthokjuna pukning su thawakhi aduna sarkar paiba party ama oina aina isa singda amadi lengbiraiba punamakta aina thamjaningbani karino haiba kanda ngasi Bharatiya Janata Party na sarkar pairaba matungda thengnariba aikhoi awaba kharase hayeng future gi aikhoi na ngasai gi laiba viksit Bharat ki pandam sidasu iroinaraga Manipur se tangdu laitaba nakhai sengba adugumba state ama oihongna nabagi damakta adugumba aikhoi gi sarkar na paikhat pa khongthang kharada aikhoi na awaba du thengna wadana nungaiba kanamata yade lairik tambasu wai family honabasu wai office ka basu wai hiram khuding makta awaba haibase masina nungaiba purakadune awaba haibase aikoina thengnaraba matungda awaba gi mahau khangaba matungda nungaiba gi mahau ado laknanaba soidana aina hotnagani ai ware hairagadi aina awaba do matau karam haina kokani haiba aingonda lakadori wakalol ado maduna aigi afaba nungaiba tankhatpada yamna mating pangi haibase masimasu ai thamjaningi Chandel district ki Longza village ta ngarang numidang athengbada changluba Manipur police ke convoy ama miyam gi mob amana yekhai thingaiba tawduna amang ata thogan khre thodog asida asok apan nangbagi pauti lekhide adumoinamak mafam adugi miyamna makha ta na pamdaba thabak sing chathabidanaba mari leinaba authorities singi maikaidagi appeal tawkhre hairi thodog asida akai atoi thokraba police ki gypsy sing adugi marakta Chandel district ki additional SP na tonglakhiba gypsy adusu yawi hairi thodogasi Manipur police na nakal amakhak ki yenglaga michang mikhai naiba thong chathai haiba wahodagi khoisaunaraba miyam aduna police ki gari sing adu thugaiba horakhibani haina pawsina makhatari Manipur gi tongan ba mafam singda ngarang chathakhiba thiba humbagi thabakta lotuna thamlamba khutsu khulai kaya security force na phagat pangam khre Churachandpur district ke Mavom amadi Nepali bastida ngarang thiba humbagi thabak amada magazine ga konana M16 automatic rifle ama single barrel rifles ani magazine ga loinana 9mm pistol ani mortar pompi ama local made HE hand grenade ani smoke grenade ama 12 bore live rounds ani Bofeng wireless set ama BP helmet ama BP jacket cover ama phangbangam khi nakal amada Imphal West district ke manung chanba Khongampat Mantri Lekai Chingkhong da thiba humbada semdoklaba .303 sniper rifle ama 9mm pistol ama magazine ga konana
कुंथ्रानिथोई की पिस्टल अमा सिंगल बैरल अनि पोम्पी अहुम चाइनीज हैंड ग्रेनेड अमा 36 की हैंड ग्रेनेड मंगा नंबर 27 की डिटोनेटर तरह मंगा सेफ्टी फ्यूज मरी हैंड ग्रेनेड के रिंग सिंह LMG अमदी इंसास की मैगजीन सिंह PE के एक्सप्लोजिव्स बफेंग रेडियो सेट ट्यूब लॉन्चिंग स्मोक शेल स्टन शेल कया मरुम अमसु फंगले मसीगी मथक्ता सेगमाई पुलिस स्टेशन की मनुंग चनबा चंबीरोक चिंखोंगदगी पोम्पी नोंगमई अमा 12 बोर्गे शॉटगन अनि बॉयफेंग हैंड हेल्ड सेट अमसु फंखी अमरोमदा इम्फाल ईस्ट डिस्ट्रिक्ट की हाना चिंगदगी मैगजीन का कोनना 9mm की SMG कार्बाइन अमा 12 बोर सिंगल बैरल गन अमा 12 बोर डबल बैरल गन अमा लोकल मेड बैरल गन अमा मैगजीन का कोनना 9mm पिस्टल्स अनि मैगजीन का लोइनना .45 की पिस्टल अमा मैगजीन का लोइनना .32 की पिस्टल अमा लोइनना नोंगमई मरु कया अमसु फंगबा ngamle हाइरी मणिपुर मरम चादना पाक सन्ना उ पाम्बी सिंह यान्थटपगी थबक चथरिबा सिंह मथक्ता लोगी ओइबा थबक लौखटलु हाइना मिनिस्ट्री ऑफ एनवायरनमेंट फॉरेस्ट एंड क्लाइमेट चेंज फॉरेस्ट प्रोटेक्शन डिवीजन की माइकेदगी मणिपुर लेंगाक्ता पाउताक पिरखरे मिनिस्ट्री असगी असिस्टेंट कमिश्नर फॉरेस्ट्री दगी मणिपुर लेंगा की प्रिंसिपल चीफ कंजर्वेटर ऑफ फॉरेस्ट नथारखिबा पाउताक अदु ऑल कोंगबा रोड यूनाइटेड क्लब्स ऑर्गेनाइजेशन AKRUCO कोंगबा खेत्री लेकाई इम्फाल ईस्ट के कन्वीनर नि हाइजबा लेनिन हिरोम कोबा मिसक अमना मिनिस्ट्री असिदा वाकरलकपदगी खोंथांग असि लौखलकपनि हाइरी चेरोल असिगी मतुंगिना उ मरम चादना यान्थटलिबा सिंग अदुगी मथक्ता लेबाक असिगी ओइबा लेरिबा लो नत्रगा एक्ट रूल एंड रेगुलेशन की मतुंगिना लौखटपा याबा थबक सिंग लौखटलु हाइनसु चेरोल अदुदा खंगहलकले Committee on Tribal Unity Ko2 Sadar Hills na hayeng ayuk pung taruk tagi numidang wairam pung taruk fauba pung tara nithogi oina National Highway number 2 Imphal Dimapur lambida shut down torogani haina khanghalakli hayeng gi numit October 3 masi maru oina ing kumja lising ani kulhumdoi gi May 3 dagi hauna Manipur gi Chief Minister Waramba N Biren amadi MP oina leiriba sana jobale semba lasembana luchingba BJP ki lengak aduna lamda masida इहिंग नाहिंग ताहंदुना सिनखिबा थवोंग सिंग अदुना कुकी जौ कांगलुप के मियोय कया अमा सिहनख्रे मरम असिना हाइरिबा नुमित हाइबदी हयेंग असि कुकी जौ कम्युनिटी ना इंडिया लेंगा की मफमदगी टोंगाना लेजबा हाइबदी सेपरेशन डे नि हाइना पालन तौदुना लागली मरम असिना हाइरिबा नुमित असिदा हाइवे असिदा पुंग तरानिथोय की अथिंगबा असि थंबनी हाइना कोचू की चेरोल अमदा खंगहलकली कंगलेपाक मणिपुर मियाम की अहान बलेंगाक लेखिब नुमित हाइबदी इंगुमजा लिसिंग अमग चमापल निफु निपाल की अक्टोबर 10 निपाल की नुमितपु निंगसिंग बगी थौरम कमिटीज ऑफ सिविल सोसाइटीज कंगलेपाक CCS के न मियाम ग लोइनना पांगथोक लगनी हाइना कमिटी असिगे चेरोल अमदा खंगहलकली फुरुप कयाना खुंदामिनरिबा इरमदा मसिदा तसेंग तसेंग न थोखिबा पुवारी की थौदोक वाथोक वारी सिंगुल सिंग कुपना नैनबा अमदी मदुदगी लौखटपा याबा करी करी लई हाइबसी येंगलगा अपुनबा कंगलेपाक मणिपुर अमा सागतनबा होतनबदा थौदांग लौमिनबगी वाखलोन अमा तंगाई फदना चंगी अदुंगै कनागिसु मिखा पोंदना साउथ ईस्ट एशिया की सरुग असिदा निंग तमना पांजरंबा लेबाक अमनी अदुबु मतमगी अहोंगबा कया लाक्तना ngasi aikhoi hanagi lengak loan adubu nattaba lengak loan amada punsinduna chatkhare haibasu miyamna uri asigumlaba achauba hongba asibu kamdauna hongkhibage amadi karamna lambi amada chatlibage haiba masigi apha phatta khudingmak khangpham thopra haibasisu hingduna leiriba miyoi sing asina tangai fadana neinafam thokli aduna lamdam asigi khongchatta chauna ahongba purakhiba लेमजनिंगाई ओइबा सिंगी मनुंगदा मियामना अहानबा लेंगाक सेमदुना कंगलेपाक मणिपुरदा लेहनखिबा नुमित अक्टोबर की तांग 10 निपाल लिसिंग अमगा चमापल निफु निपाल असिसु अमखकनी हाइना कमिटीज ऑफ सिविल सोसाइटीज कंगलेपाक CCS के की चेरोल अमदा खंगहलकली ngasi लिसिंग अनि कुनमंगा लोयरकदौरबा मतमसिदा हेंगमिनरिबा ई फुरुप खुदिंगमकना
मथक्ता पनबीखिबा नैना वारोसिंग असिबु कांगलु फुरुप खुदिंगमकना सरुक यामिनदुना लाक्लिबा अक्टोबर की तांग 19 असिदा नोंमैबुंगदा लेबा ईस्टर स्पोर्टिंग क्लब की कम्युनिटी हॉल दा चही खुदिंगी पांगथोकपगुम हंदक चही 2025 की ओइनसु कमिटी ऑफ सिविल सोसाइटीज कंगलैपाक मणिपुर दा मियाम की अहानबा लेंगाक लेखिबा नुमित अक्टोबर की तांग 19 1994 मियाम की ओइबा मिफम अमगा लोइनना पांगथोकलगनी हाइरिबा मिफम असिबु कांगलु फुरुप खुदिंगमकना सरुक याबियु लोइनना हाइरिबा मिफम असिबु मपुंग फाहननबा होनबदा मिपुंग खुदिंगमकना CCS के दा अंगम थमोगी पांगनगी वाखल के मतेंग पांगबियु हाइरकली। Divisional Forest Officer Jerry Bamga Loinana District Administration Jerry Bam the Sindana Chingdong Lekai da Leba Deputy Commissioner Office Complex da ngasi Seva Perb Nation First at 75 campaign gi sarugama oina let us come together to plant trees and nurture a greener tomorrow haiba theme da Jerry Bam gi Additional Deputy Commissioner TH Manoranjan Singh na luchingduna u chara kya thakre maru oina bokul gulmohor amadi January Nau Pambik Singh Thaki Divisional Forest Officer Jiribam Elangbam Nirmala Chanu Paumi Singh da Haikibada ngasi India ki mafam khuding da Pangthok Pagum Seva Par Nation First at 75 campaign ki makhada September ki tarik tara tarita gi horaga ngasi aroiba oina October ki tang ani asida tongan ba drive awareness plantation plastic recycling na chingba program makhal kaya chatharakpagi manung channa district administration ge DC office complex da plantation drive asi ngasi pangthokpani program asi da district administration da ge ADC TH Manoranjan 20 battalion CRPF battalion dagi COSH Karong Haupu amasung DIO amadi official mayam amana present tawbiduna plantation drive asi chathazabani ngasigi plantation drive asi mission of life lifestyle of the environment hairiba mission asigi makhal makha asida chathabani haina phungdokhi Jiribam Forest Division na भारत की मफम खुदिंग मक्ता पांगथोक पगुम सेवा पर नेशन फर्स्ट एट द रेट 75 कैंपेन की मखादा ता सितंबर की तारीख 13 तगी होरगा ngasi अरोइबो ओइना अक्टोबर की सेकेंडा प्लांटेशन ड्राइव अवेयरनेस प्रोग्राम प्लास्टिक रिसाइक्लिंग ना चिंबा प्रोग्राम मखन चथरपगी मतुंग इन्ना डिस्ट्रिक्ट एडमिनिस्ट्रेशन की DC ऑफिस कॉम्प्लेक्स ता प्लांटेशन ड्राइव अमा चथजरिबा प्रोग्राम असिदा district administration dagi ADC Sri Manoranjan amasung 20 CRPF battalion dagi akoi gi Sri Haupu sahab amasung DIO mading official mayam amana present tawbiduna plantation drive asi chathajabani Democratic People's Front Manipur ge Youth Being Democratic Youth Front DYF na pangthokhiba youth leadership workshop da sarugyakiba youth sing da certificate of participation piduna pokning thogatpagi thoram ngasi party asigi office pangthokre together we can transforming the nation through commitment haibam hiram da pangthokhiba workshop program aduda tongan bamhum dagi youth marfu rom na sarugyakhi thoram aduda DPF ki state president Dr Naringbam Rajiv Kumar madi DYF ki president Sarangthem Kumar Jit na mithunglen sing oina sarugyakhi Thauramga mari lainana DPF ke president Dr Naringbam Rajiv Kumar na haikibada naha singna laugadaba thaudang adaki matik chawi khunayasi achumba maikaida purakpada haugatlaktiba naha singna chapchana thaudang yanaba pautak pikhi
All Manipur Working Journalists Union Amzugi Trust Ama Oriba Paumi Welfare Foundation PWF na Medical Financial Assistance MFA Scheme 2024-2025 ke makhada Paumi mangada punna lupa lag anigi oiba tengbang khusinakre loina na MFA 2025-2026 ke oina su Amzugi hauzik leiriba bona fide members sing amadi hanagi members singna masa masagi medical expenses sing adu application oina pikat na su khanghalakle scheme asigi makhada kumja lising ani kunmanga lising ani kuntaruk ki oina PWF medical board ki trustees singna ayaba piraba matungda Manipur Press Club da pangthokhiba achamba thoramamada PWF ki chairperson N Tombi Raj managing trustee Asem Bhakta PWF secretary Borun Thok Chom amadi atai members singna saruk yaduna scheme asina piriba sale gi oiba mateng singa do khutsinakhi AMSO General Headquarter ge miyang makhada Khungang school sing Phagat Hansi haiba pandamga loinana Manipur gi Khungang sing da labor school sing Yangsin Khongchet ki sarukama oina ngarang AMSO Yairipok branch ki present BM Azmina Luchingba Kangbu amana Ningthaunai primary school da chatuna Yangsin Kre school asi award pane pik thana leramba thengnarakpata natana oza gi award pasu leramki loinana Hindi gi oza amata leitaba sina maram oiraga school asi gi mahiroi sing Hindi subject tamdre Mahiroi Singi Fangfam Thokpa Education gi Mangaladu Lengak Asina Ningtina Pibidre Haiba Si Tengkhang Khudingi Khungangi School Singda Ozagi Award Paleramba Tengnaba Ozagi Award Palena Lena Atopa School Singda Utilization Thadokpa Asigumba Thawangasi Toina Tengnari Hairatuna Atuba Matamda Asigumba Asoiba Kudong Chadaba Singasi Marilenaba Loisang Singna Miyang Sangbiu Haina AMSO gi Maikedagi Apil Tawrakli Karigumba Hairiba Hiram Singasida Miyang Changpi Daba Taragadi Mahiroi Singe Mahiroi Singa Kutsamnadula Khongjang Changsin Naba Sem Saragani Hairi Thabu Mamat Chup na Chathagadaba Fit India Freedom Run 6.0 ge thoram ngasi Swachh Bharat Divas ke iroinana Sai NERC Imphal amadi STC udlauna punna khusamnaduna Imphal ge Sai NERC tagel patangasi hodokre punna miyoi chahumga yankhai rom na saruk yakhiba thoram aduda Sai NERC Imphal ge Deputy Director Laizing L Maringna phongdokhibada Mahatma Gandhi na Haudok Lamba Satyagraha Amadi Ahimsa Haibadi Truth and Non-Violence ki Khongjang Sing aduna Malem Pumbagi Miyamgi Wakhalol Achauba Ahongba Mapurakpa Ngamkhiba aduna Ngasisu Aikhoina Mahakbu Ningsing Libani Manipurda Hauzik Thokliba Irang Asisu Mahatma Gandhi ki Wakhalol Sing adu Aikhoina Thamoi Sengna Tunginba Ngamlabadi Irang Asi Loishinba Ngamgani Haiki of the nation, Sri M.K. Gandhi. We all know that who was he. Still we are remembering him because of the fact that he has contributed so much to this world. The two main contributions that he gave to us were non-violence and the truth, Satyagraha. So we all know that we are living on this earth by following his principles, this non-violence and Satyagraha. If we can follow these two principles, I believe the conflict that we are witnessing today in this society, in this state, in this world, won't be happening. Miyam loi gain tai ko non-violence amadi Satyagraha se aikhoi na chinda khatna taba thamoi da amadi aikhoi activities aikhoi wakhanda spirit ta lauramadi ngasi aikhoi gi I nai ta na riba lai tangdu lai ta draba Manipur se tangdu lai tara ram gani na ai laujai aduna with this few sentences, few submissions, I would like to conclude my speech, and at the same time I wish you all the best. Ministry of Youth Affairs and Sports के Directorate of Youth Affairs National Service Scheme NSS के मियंग मखादा ngasi hauduna lakliba October ki tang nipal fauba chathagadaba dan utsav ke saruk ama oina NSS Cell Unit 1 Royal Academy of Law oinamna college asi ke campus yauna tidim lambi ke nagyata sit sengba ki thoram ama pangthokre sit sengba ki thoram ajuda tidim lambi ke
Paringi Oinam Kaitheldagi Horaga, Comprehensive School Oinam Phawagi, Amor Akai Singh Royal Academy of Law Oinamgi, Governing Body ki Secretary Y Ramananda, Royal Academy of Law Oinamgi, Donor O Nimai Chan, NSS Program Officer CH Saibalini, Assistant Officer CH Nganbi, College Sigi Oja Singh Amadi, Mahiroi Singh Saruk Yadana Pangthoki. Watershed Development Component of Pradhan Mantri Krishi Sinchai Yojana WDC PMKSY 2.0 Kaching District na Sindana Swachhata Hi Seva Amadi Swachhata Bharat Divas 2025 ke manung channa Promotion of Swachhata in Watershed Development Projects Highways Campaign ama ngasi Kaching gi DC Office Complex amadi Langmaidong Khulda pangthokre District Administration Kaching amadi SLNA Department of Planning Manipur ge miyang makhada pangthokhiba campaign aduda maru oina uchar thajinba lamtu sit sengba awareness program pangthokpana chingba thoram sing pangthokhi thoram aduda WDC PMKSY 2.0 Kaching gi project officer amadi staff singa loinana langmaidong ge khunja sing su saruk yakhi hauzik loisilakpada maru ba pa amuk hana Mahatma Gandhi ki mapok kumon nimit na lakpaga iroinana Manipur ki Governor Ajay Kumar Bhala na luchindina lu na thamba nimit ki thoram state ki thaka pakukre Supreme Court na Gram Panchayat ki Mikhal Thatar ki manungda pangthok naba khangka lakhi badu BJP na Channa Ribra Nathaga Channa Drabra Su Haibasu Thawba Khangba Ngamdri Haina CLP gi leader O Ibobina hanglakli Lamdam asida miyamna thengnariba awaba sing asi waraba suwana khangminasi paikharlakliba thausin kaya sing asi tungi mirol gi damaktani haina BJP Manipur gi president adhikari Main Shardana phungakle Chandel district ke Longza village da ngarang midang thengda changluba Manipur police ke convoy ama miyam gi mopamana yekhai thingai ba tawduna amanga ta togantre amade Manipur ke tongan mabafam singda ngarang chathakiba thiba humba gi thabak ta lotuna thumlamba kusu kulai kaya security force singa hagatna mre Hauzik onadi ISCOM news na pizza ba Manipuri pau matang se loishinjari miyang tabiri ba singbo amak kahna khurumjari